ꯂꯩꯃ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯋꯥꯠꯇ ꯄꯥꯗꯕ ꯃꯆꯥ ꯑꯃ ꯑꯣꯏꯕꯅ ꯃꯃꯥ ꯃꯄꯥꯅ ꯀꯨꯞꯅ ꯁꯦꯟꯅꯖꯗꯨꯅ ꯃꯤꯇꯣꯞ ꯀꯅꯥꯁꯨ ꯑꯃꯠꯇ ꯇꯤꯟꯅꯍꯟꯗ ꯇ꯭ꯌꯨꯁꯟ ꯐꯥꯎꯕ ꯍꯣꯝ ꯇ꯭ꯌꯨꯇꯔ ꯇꯧꯗꯨꯅ ꯍꯣꯠꯅꯔꯛꯄꯅ 10-12ꯇ ꯃꯥꯔꯛ ꯋꯥꯡꯅ ꯄꯥꯁ ꯇꯧꯔꯛꯂꯝꯃꯤ꯫ ꯍꯥꯏ ꯄ꯭ꯔꯣꯐꯥꯏꯜꯒꯤ ꯐꯦꯃꯤꯂꯤꯗ ꯆꯥꯎꯔꯛꯄ ꯑꯣꯏꯕꯅꯁꯨ ꯑꯋꯥꯕ ꯀꯔꯤꯅꯣ ꯈꯪꯗ 12 ꯐꯥꯎꯕ ꯂꯥꯏꯔꯤꯛ ꯇꯝꯂꯛꯄꯗ ꯅꯨꯄꯥ ꯑꯃꯠꯇꯒ ꯀ꯭ꯂꯣꯁ ꯑꯣꯏꯅ ꯂꯣꯏꯅꯔꯛꯇꯦ, ꯇꯤꯟꯅꯔꯛꯇꯦ꯫ ꯂꯩꯃ ꯀ꯭ꯂꯥꯁ 11-12 ꯇꯝꯂꯤꯉꯩꯒꯤ ꯃꯇꯝꯗ ꯃꯁꯥꯀꯥꯁꯦ ꯄꯥꯔꯞ ꯇꯧꯔꯗꯅ ꯁꯕꯥꯟ ꯌꯥꯝꯅ ꯀꯨꯂꯩ ꯀꯨꯆꯨꯗ ꯄꯥꯟꯊꯣꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏ꯫ ꯗꯥꯛꯐꯝ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯌꯥꯎꯗ꯭ꯔꯕ ꯃꯥꯏꯊꯣꯡ ꯀꯣꯏꯔꯥꯎꯅꯔꯕ ꯃꯤꯁꯅꯥꯅ ꯀꯅꯥꯒꯕꯨ ꯆꯥꯡꯗꯝꯅꯒꯅꯤ? ꯅꯨꯄꯥꯅ ꯄꯥꯎꯒꯟꯕ ꯁꯕꯥꯟ ꯁꯛꯇꯝꯅꯤ꯫ ꯐꯖꯔꯤꯁꯤꯒꯤ ꯃꯊꯛꯇ ꯏꯆꯝ ꯆꯝꯖꯕ, ꯏꯉꯧ ꯉꯧꯖꯕ, ꯂꯧꯊꯣꯛ ꯂꯀꯣꯏ ꯂꯩꯇꯕ ꯑꯁꯤꯅ ꯃꯥꯒꯤ ꯃꯤꯒ ꯇꯤꯟꯅꯕꯗ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏ꯫ ꯃꯈꯣꯏ ꯀ꯭ꯂꯥꯁꯃꯦꯠ ꯑꯣꯏꯔꯤꯕ ꯄ꯭ꯔꯤꯇꯝꯅꯁꯨ ꯉꯥꯎꯖꯔꯝꯃꯤ ꯂꯩꯃꯕꯨ꯫ ꯄ꯭ꯔꯤꯇꯝꯁꯨ ꯏꯀꯥꯏꯊꯤꯕ ꯃꯤ ꯑꯃ ꯑꯣꯏꯕꯅ ꯅꯨꯡꯁꯤ ꯍꯥꯏꯕ ꯐꯣꯡꯗꯣꯛꯄꯗꯤ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯂꯣꯟꯅ ꯂꯣꯟꯅ ꯀ꯭ꯂꯥꯁꯔꯨꯝꯗꯒꯁꯤ ꯌꯦꯡꯖꯔꯤ, ꯃꯔꯛ ꯃꯔꯛꯇꯁꯨ ꯃꯤꯠꯀ ꯃꯤꯆꯥꯟꯅꯩ꯫ ꯄ꯭ꯔꯤꯇꯝ ꯃꯊꯟꯇ ꯏꯀꯥꯏꯖꯕ ꯀꯌꯥ ꯑꯃꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗꯁꯨ ꯃꯁꯥ ꯃꯊꯟꯇ ꯃꯨꯠꯀ ꯁꯥꯒꯠꯄꯤꯒ ꯇꯧꯏ ꯄ꯭ꯔꯤꯇꯝꯁꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯔꯛꯄꯗ ꯂꯩꯃꯅ ꯃꯤ ꯑꯇꯣꯞꯄꯒ ꯃꯔꯩ ꯌꯦꯠꯅꯕ, ꯁꯥꯎꯅꯕ ꯇꯧꯔꯛꯄ ꯃꯇꯝꯗꯁꯨ ꯄ꯭ꯔꯤꯇꯝꯅ ꯂꯩꯃꯒꯤ ꯃꯥꯏꯀꯩꯗ ꯂꯦꯞꯇꯨꯅ ꯑꯗꯨꯃꯛ ꯃꯇꯦꯡ ꯄꯥꯡꯏ꯫ ꯀ꯭ꯂꯥꯁꯔꯨꯝꯗ ꯀꯥꯔꯟ ꯇꯥꯕ ꯅꯨꯄꯥꯁꯤꯡꯅ ꯂꯩꯃꯒꯤ ꯐꯤꯚꯝ ꯐꯤ ꯀꯣꯝꯕ ꯇꯟꯖꯥ ꯀꯌꯥ ꯑꯃ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯇꯕ ꯃꯇꯥꯡ ꯌꯥꯎꯔꯛꯄꯗ ꯀꯥꯔꯟ ꯇꯥꯔꯛꯄꯁꯤꯡ ꯑꯗꯨ ꯂꯩꯃ ꯈꯪꯍꯟꯗ ꯄ꯭ꯔꯤꯇꯝꯅ ꯇꯣꯏꯅ ꯈꯠꯅꯗꯨꯅ ꯃꯈꯣꯏꯕꯨ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯉꯥꯡꯅꯩ, ꯈꯨꯠ ꯐꯥꯎꯕ ꯌꯥꯎꯅꯕ ꯊꯥꯅꯕ ꯌꯥꯎꯔꯝꯃꯤ꯫ ꯂꯩꯃꯅꯗꯤ ꯅꯣꯡꯃꯇ ꯄ꯭ꯔꯤꯇꯝꯅ ꯃꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯗꯦ꯫ ꯆꯝꯅ ꯀ꯭ꯂꯥꯁꯃꯦꯠꯀꯤ ꯃꯔꯨꯞ ꯑꯃꯅꯤ, ꯃꯄꯥꯡ ꯑꯃꯅꯤ ꯈꯜꯂꯒ ꯂꯣꯏꯅꯔꯛꯄꯅꯤ꯫ ꯄ꯭ꯔꯤꯇꯝꯁꯨ ꯍꯣꯠꯅꯕ ꯀꯟꯕ ꯃꯤ ꯑꯃ ꯑꯣꯏꯕꯅ ꯂꯩꯃꯗꯒꯤ ꯑꯃꯨꯛꯇ ꯍꯦꯟꯒꯦ ꯈꯟꯗꯨꯅ ꯀꯟꯅ ꯍꯣꯠꯅꯖꯩ꯫ ꯑꯗꯨꯕꯨ ꯁꯨꯛꯉꯝ ꯉꯝꯂꯝꯗꯦ, ꯂꯩꯃꯅ ꯑꯗꯨꯝ ꯍꯦꯟꯗꯨꯅꯇ ꯂꯥꯛꯏ꯫ ꯂꯩꯃꯅ ꯀ꯭ꯂꯥꯁ 12 ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯣꯂꯦꯖ ꯀꯥꯕ ꯍꯧꯔꯛꯄ ꯑꯗꯨꯋꯥꯏꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯃꯗ ꯂꯩꯃꯒꯤ ꯐꯣꯟꯗ ꯀꯣꯜ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯂꯩꯃꯁꯨ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯇꯨꯅ, "ꯍꯜꯂꯣ, ꯀꯅꯥ ꯑꯣꯏꯔꯕꯅꯣ?" ꯑꯁꯨꯝꯅ ꯍꯪꯂꯛꯄꯗ ꯃꯩꯔꯥꯕꯁꯨ, ꯑꯩꯒꯤ ꯃꯤꯡ ꯃꯩꯔꯥꯕ. ꯅꯝꯕꯔꯁꯦ ꯔꯣꯡ ꯅꯝꯕꯔ ꯇꯥꯈ꯭ꯔ ꯃꯥꯜꯂꯦ. ꯑꯩꯁꯦ ꯏꯃꯥꯟꯅꯕ ꯑꯃꯗ ꯀꯣꯜ ꯇꯧꯕ." "ꯁꯥꯎꯅꯨꯀꯣ, ꯑꯩ ꯅꯝꯕꯔꯁꯦ ꯁꯣꯏꯈ꯭ꯔ ꯃꯥꯜꯂꯦ." ꯑꯁꯤ ꯍꯥꯏꯔꯒ ꯃꯩꯔꯥꯕꯁꯨ ꯐꯣꯟ ꯑꯗꯨ ꯊꯝꯈꯤ꯫ ꯂꯩꯃ ꯃꯩꯔꯥꯕꯒꯤ ꯃꯑꯣꯡ ꯃꯇꯧ, ꯉꯥꯡꯊꯣꯔꯛꯄ ꯋꯥꯉꯥꯡ ꯑꯃ ꯑꯅꯤꯗꯨꯅ ꯏꯆꯝ ꯆꯝꯖꯕ ꯃꯇꯧ ꯃꯥꯜꯂꯤ ꯈꯜꯂꯗꯨꯅ ꯅꯨꯄꯥ ꯑꯇꯣꯞꯄ ꯑꯃꯠꯇꯒ ꯂꯣꯏꯅꯔꯛꯇꯕꯅ ꯃꯈꯥ ꯇꯥꯅ ꯋꯥꯔꯤ ꯁꯥꯅꯅꯤꯡꯕ, ꯍꯦꯟꯅ ꯏꯟꯇꯔꯦꯁ ꯂꯩꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯩꯔꯥꯕꯁꯨ ꯅꯨꯄꯤꯒ ꯂꯣꯏꯅꯔꯒ ꯋꯥꯔꯤ ꯁꯥꯅꯕ ꯃꯤ ꯑꯣꯏꯗꯕꯅ ꯂꯩꯃꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯨꯕꯗꯒꯤ ꯍꯦꯟꯅ ꯃꯈꯥ ꯇꯥꯅ ꯄꯥꯎ ꯐꯥꯎꯅꯅꯤꯡꯂꯛꯂꯝꯃꯤ꯫ ꯋꯥꯍꯩ ꯑꯃ ꯑꯅꯤ ꯉꯥꯡꯅꯈꯤꯕ ꯑꯗꯨꯅ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯕꯒꯨꯝ ꯃꯩꯔꯥꯕꯒꯤ ꯋꯥꯈꯜꯗ ꯐꯥꯎꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯃꯇꯝ ꯌꯧꯔꯛꯂꯗꯨꯅ ꯃꯩꯔꯥꯕꯅ ꯌꯥꯝꯅ ꯏꯀꯥꯏꯅ ꯐꯣꯟ ꯇꯧꯔꯒ, "ꯉꯁꯥꯏꯒꯤ ꯔꯣꯡ ꯅꯝꯕꯔꯗꯨꯅꯦ." ꯏꯆꯝ ꯆꯝꯅ ꯐꯣꯟ ꯇꯧꯔꯛꯄꯅꯤ ꯍꯥꯏꯔꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯁꯦꯡꯗꯣꯛꯂꯛꯂꯝꯃꯤ꯫ "ꯑꯗꯣ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯁꯦ ꯍꯥꯏꯕꯕꯨ?" ꯂꯩꯃꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ "ꯀꯩꯁꯨ ꯀꯥꯏꯗꯦ, ꯌꯥꯏ" ꯍꯥꯏꯔꯒ ꯃꯤꯡ, ꯂꯩꯐꯝ, ꯐꯦꯃꯤꯂꯤ ꯂꯣꯏꯅ ꯍꯥꯏꯅꯔꯒ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯅꯩ꯫ ꯋꯥꯔꯤ ꯑꯁꯨꯝ ꯁꯥꯅꯔꯛꯄꯅ ꯃꯈꯣꯏ ꯑꯅꯤ ꯇꯞꯅ ꯇꯞꯅ ꯐꯣꯟꯗ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯋꯥꯔꯤ ꯁꯥꯅꯔꯛꯄꯅ ꯅꯛꯁꯤꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯁꯛ ꯎꯅꯗ꯭ꯔꯤꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛ ꯑꯁꯤꯗ ꯅꯨꯡꯁꯤꯕ ꯐꯣꯡꯗꯣꯛꯅꯗꯅ ꯌꯥꯝꯅ ꯀ꯭ꯂꯣꯁ ꯑꯣꯏꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯃꯇꯝꯗꯨꯗ ꯂꯩꯃꯁꯨ DM ꯀꯣꯂꯦꯖꯇ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯇꯝꯂꯤ, ꯃꯩꯔꯥꯕꯁꯨ ꯏꯝꯐꯥꯜ ꯀꯣꯂꯦꯖꯇ ꯇꯝꯂꯤ꯫ ꯃꯥꯒꯤ ꯊꯕꯛ ꯆꯠꯂꯨꯔꯒ ꯍꯜꯂꯛꯂꯒꯁꯨ ꯉꯥꯏꯍꯥꯛ ꯑꯣꯏꯅ ꯄꯣꯊꯥꯕꯗ ꯐꯝꯕꯒ ꯐꯣꯟ ꯇꯧꯅꯗꯨꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯁꯤꯌꯔꯀꯌꯥ ꯇꯧꯅꯗꯨꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯁꯥꯅꯩ꯫ ꯃꯦꯁꯦꯖ ꯊꯥꯅꯕꯗꯨ ꯑꯣꯏꯔꯣ ꯆꯞ ꯃꯥꯟꯅꯕ ꯍꯦꯛꯇ ꯇꯧꯅꯩ꯫ ꯋꯥꯔꯤ ꯁꯥꯅꯕꯗꯁꯨ ꯌꯥꯝꯅ ꯃꯣꯠ ꯆꯥꯅꯕ, ꯋꯥꯈꯜ ꯇꯤꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯂꯥꯏꯔꯤꯛ ꯄꯥꯕ ꯃꯇꯝꯗꯕꯨ ꯑꯣꯏꯔꯣ ꯑꯃꯅ ꯑꯃꯗ ꯁꯖꯦꯁꯟ ꯄꯤꯅꯗꯨꯅ ꯑꯁꯤ ꯀꯌꯥ ꯑꯃ ꯇꯧꯔꯛꯂꯝꯃꯤ꯫
ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯈꯣꯏ ꯑꯅꯤ ꯁꯛ ꯎꯅꯔꯕ ꯃꯤ ꯑꯃꯒꯨꯝ ꯌꯥꯝꯅ ꯇꯣꯏꯅ ꯅꯛꯁꯤꯟꯅꯕ ꯃꯑꯣꯡꯗ ꯄꯥꯎ ꯑꯗꯨꯃꯛ ꯐꯥꯎꯅꯔꯝꯃꯤ꯫ ꯃꯩꯔꯥꯕ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯅ ꯋꯥꯅ ꯌꯣꯛꯂꯛꯄ ꯃꯆꯥ ꯑꯣꯏꯕꯅ ꯃꯅꯤꯡ ꯊꯨꯡꯕ ꯉꯝꯂꯛꯇꯦ꯫ ꯃꯃꯥ ꯑꯁꯣꯟꯕꯤ ꯉꯥꯏꯗꯅ ꯂꯣꯟꯅ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯕ ꯆꯠꯂꯒ ꯔꯦꯟꯠꯀꯤ ꯄꯩꯁꯥ, ꯀꯣꯂꯦꯖꯀꯤ ꯑꯦꯗꯃꯤꯁꯟ ꯆꯟꯅꯕ ꯃꯁꯥꯅ ꯂꯣꯏꯅꯃꯛ ꯍꯣꯠꯅꯖꯔꯝꯃꯤ꯫ ꯃꯇꯝꯗꯣ ꯃꯩꯔꯥꯕꯗꯤ ꯀꯤꯄꯦꯗ ꯐꯣꯟ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯅ ꯁꯛ ꯐꯥꯎꯕ ꯈꯪꯅꯗ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯑꯦꯛꯖꯥꯝ ꯐꯥꯎꯕ ꯄꯤꯈ꯭ꯔꯦ꯫ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯉꯥꯏꯍꯥꯛ ꯂꯩꯔꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯩꯅꯔꯤꯕ ꯃꯔꯤ ꯑꯁꯤ ꯅꯨꯡꯁꯤꯅꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯈꯪꯂꯝꯗꯦ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯃꯩꯔꯥꯕꯅ ꯂꯩꯃꯗ ꯀꯣꯂꯦꯖꯁꯨ ꯂꯣꯏꯔꯕꯅꯤꯅ ꯁꯛ ꯈꯪꯅꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯂꯩꯃꯅꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯍꯣꯏ ꯌꯥꯏꯌꯦ ꯂꯥꯛꯑꯣ, ꯆꯤꯡꯃꯩꯔꯣꯡꯒꯤ ꯕꯤꯁꯥꯜꯒꯤ ꯃꯅꯥꯛꯇꯣ ꯑꯗ ꯑꯩ ꯉꯥꯏꯔꯝꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟ ꯊꯝꯅꯩ꯫ ꯂꯩꯃꯁꯨ ꯃꯃꯥꯟꯅꯕꯤꯁꯤꯡꯗ ꯄꯥꯈꯠꯄꯣꯏ ꯍꯔꯥꯎꯕꯣꯏ ꯇꯧꯔꯗꯨꯅ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯗ ꯑꯩꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯖꯕ ꯏꯃꯥꯟꯅꯕ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯃꯁꯛ ꯀꯃꯥꯏꯅ ꯇꯧꯔꯝꯗꯣꯏꯅꯣ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯝꯖꯔꯤ꯫ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯄꯨꯟꯅ ꯆꯤꯡꯃꯩꯔꯣꯡꯗ ꯂꯩꯕ ꯕꯤꯁꯥꯜ ꯑꯗꯨꯗ ꯄꯣꯠ ꯆꯩ ꯂꯩꯕꯤꯅꯕ ꯍꯥꯏꯗꯨꯅ ꯆꯠꯂꯤ꯫ ꯃꯩꯔꯥꯕꯁꯨ ꯅꯨꯄꯤꯒ ꯎꯅꯔꯒꯅꯤ ꯍꯥꯏꯗꯨꯅ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯗꯣꯏꯅꯣ ꯈꯟꯗꯨꯅ ꯃꯃꯥꯟꯅꯕ ꯑꯃꯠꯇ ꯌꯥꯎꯗ ꯂꯩꯃꯒ ꯎꯅꯅꯤꯡꯕꯒꯤ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯊꯦꯡꯅꯔꯗꯨꯅ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯀꯦꯐꯦ ꯑꯃꯗ ꯆꯪꯗꯨꯅ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯨꯅ ꯃꯥꯒꯤ ꯑꯆꯥꯄꯣꯠ ꯈꯜꯂꯒ ꯑꯣꯔꯗꯔ ꯇꯧꯁꯤꯜꯂꯝꯃꯤ꯫ ꯂꯩꯃꯅ ꯃꯄꯨꯛꯅꯤꯡꯗ ꯈꯟꯖꯩ, ꯑꯁ ꯃꯣꯏꯁꯤꯡꯁꯤꯗꯤꯕ ꯄꯩꯁꯥꯒ ꯑꯝꯇ ꯌꯥꯎꯔꯝꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯕ ꯁꯤꯕꯣ, ꯃꯥꯒꯤ ꯃꯑꯣꯡꯁꯤꯁꯨ ꯑꯁ ꯌꯥꯎꯔꯝꯗꯧꯕꯁꯨ ꯃꯥꯟꯗꯦꯕ꯫ ꯂꯩꯃꯅ ꯑꯁꯤ ꯈꯟꯖꯔꯗꯨꯅ ꯃꯥꯒꯤ ꯄꯔꯁꯇꯒꯤ 3,000 ꯄꯤꯛꯅ ꯂꯧꯊꯣꯛꯂꯒ ꯊꯨꯞꯆꯤꯜꯂꯒ ꯇꯦꯕꯜ ꯑꯗꯨꯒꯤ ꯃꯈꯥꯗ ꯃꯩꯔꯥꯕꯒꯤ ꯃꯈꯨꯠꯇ ꯇꯞꯅ ꯊꯤꯟꯗꯨꯅ ꯄꯤꯁꯤꯜꯂꯤ꯫ ꯃꯩꯔꯥꯕꯁꯨ ꯄꯩꯁꯥ ꯑꯗꯨ ꯂꯧꯁꯤꯜꯂꯤ ꯏꯀꯥꯏ ꯏꯀꯥꯏꯅ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯃꯩꯔꯥꯕꯁꯨ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯃꯍꯥꯛꯅ ꯋꯥꯅ ꯇꯨꯡꯁꯤꯟꯖꯕ ꯁꯦꯜ ꯈꯔꯗꯣ ꯄꯨꯟꯁꯤꯟꯗꯨꯅ ꯁ꯭ꯃꯥꯔꯠ ꯐꯣꯟ ꯑꯃ ꯂꯩꯔꯒ ꯂꯩꯃꯒ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡ ꯇꯧꯗꯨꯅ ꯄꯥꯎ ꯀꯌꯥ ꯑꯃ ꯐꯥꯎꯅꯔꯝꯃꯤ꯫ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯔꯦ꯫ ꯑꯃꯅ ꯑꯃꯒꯤ ꯊꯃꯣꯏꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯐꯣꯡꯗꯣꯛꯅꯗꯨꯅ ꯍꯌꯦꯡ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯔꯕ ꯃꯇꯝꯗ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯐꯥꯎꯕ ꯇꯥꯟꯅꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯣꯏꯅꯗ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯛꯄꯅ ꯃꯩꯔꯥꯕꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯂꯩꯃ, ꯇꯥꯏ ꯍꯥꯏꯔꯛꯑꯣ, ꯍꯌꯦꯡꯋꯥꯏ ꯏꯕꯥꯅꯤꯅ ꯑꯍꯥꯟꯕ ꯐꯪꯖꯕ ꯏꯆꯥꯗꯣ ꯀꯩ ꯃꯤꯡ ꯊꯣꯟꯁꯤꯒꯦ? ꯑꯁ ꯑꯁꯤꯕ ꯋꯥꯅꯤꯅ ꯈꯪꯗꯦꯗ ꯑꯩ ꯑꯃ ꯍꯥꯏꯔꯛꯀꯦ, ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦꯔꯣ? ꯂꯩꯃꯁꯨ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯑꯣ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯩꯔꯥꯕꯅ ꯍꯌꯦꯡꯋꯥꯏ ꯏꯕꯥꯅꯤꯅ ꯑꯍꯥꯟꯕ ꯐꯪꯖꯕ ꯏꯆꯥꯗꯣ ꯄꯨꯟꯁꯤꯕ ꯍꯥꯏꯅ ꯊꯣꯟꯁꯤꯀꯣ? ꯂꯩꯃꯁꯨ ꯅꯣꯛꯂꯗꯨꯅ ꯍꯣꯏ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯊꯥꯖꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯃꯅ ꯑꯃꯒꯤ ꯄꯨꯛꯅꯤꯡꯒꯤ ꯑꯌꯦꯠ ꯑꯄꯟ ꯌꯥꯎꯗꯅ ꯍꯥꯏꯅꯤꯡꯕ ꯍꯥꯏꯅꯔꯛꯂꯝꯃꯤ꯫ ꯃꯩꯔꯥꯕ ꯑꯃꯗꯤ ꯂꯩꯃ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯣꯏꯅꯔꯛꯄ ꯃꯇꯝꯅꯤ꯫ ꯂꯩꯃꯒꯤ ꯃꯃꯥ ꯃꯄꯥꯒꯤ ꯁꯪꯒ ꯌꯥꯝꯅ ꯆꯥꯎꯕ ꯑꯣꯏꯕꯅ ꯃꯆꯥꯕꯨ ꯃꯃꯧ ꯑꯣꯏꯖꯒꯦ ꯍꯥꯏꯕ ꯀꯌꯥ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯤꯛ ꯆꯥꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯤ꯫ ꯃꯃꯥꯅ, ꯕꯦꯝꯃ, ꯏꯃꯥ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ, ꯅꯪꯒꯤ ꯈꯪꯅꯖꯕ ꯅꯨꯄꯥꯒ ꯂꯩꯕ꯭ꯔꯣ? ꯈꯪꯅꯔꯒꯅ ꯀꯗꯥꯏꯗꯒꯤꯅꯣ? ꯃꯃꯥ ꯃꯄꯥ ꯁꯨꯅ ꯂꯩꯔꯤꯕ꯭ꯔꯥ? ꯀꯔꯤ ꯍꯣꯠꯅꯔꯤ ꯍꯥꯏꯕꯗꯣ ꯏꯃꯥꯗ ꯍꯥꯏ꯫ ꯂꯩꯃꯁꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯂꯒ, ꯀꯔꯤꯒꯤꯅꯣ ꯏꯃꯥ? ꯍꯣꯏ, ꯈꯪꯅꯕ ꯑꯃꯗꯤ ꯂꯩ, ꯌꯥꯝ ꯐꯩ, ꯃꯄꯥꯕꯨꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯏꯃꯥ, ꯏꯃꯨꯡꯗꯣ ꯈꯔꯕꯨꯗꯤ ꯋꯥꯏ, ꯅꯨꯄꯥꯗꯨꯗꯤ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯈ꯭ꯔꯦ, ꯊꯕꯛꯇꯤ ꯇꯧꯗ꯭ꯔꯤ, ꯊꯕꯛ ꯐꯪꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤꯌꯦ꯫ ꯋꯥ ꯃꯈꯥ ꯇꯥꯗ꯭ꯔꯤꯉꯩꯗ ꯃꯃꯥꯅ, ꯏꯕꯦꯝꯃ, ꯑꯗꯨꯗꯤꯅꯦ ꯅꯪ ꯍꯌꯦꯡ ꯌꯥꯝ ꯋꯥꯒꯅꯤꯀꯣ꯫ ꯏꯃꯥ ꯏꯄꯥꯅꯅꯦ ꯄꯥꯝꯕꯁꯦ ꯃꯆꯥ ꯅꯤꯉꯣꯜꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯈꯤꯕ ꯑꯗꯨꯅꯤ꯫ ꯅꯪꯒꯤ ꯕꯕꯥꯒꯤ ꯃꯃꯥꯟꯅꯕꯒꯤꯅꯦ ꯃꯆꯥꯁꯤꯡ ꯅꯪꯕꯨ ꯍꯥꯏꯕ ꯌꯥꯝꯅ ꯂꯥꯛꯏ, ꯌꯥꯝꯈ꯭ꯔꯦ, ꯃꯇꯤꯛ ꯆꯥꯕ ꯗꯣꯛꯇꯔ, ꯏꯟꯖꯤꯅꯤꯌꯔ, ꯑꯥꯔꯃꯤ ꯑꯣꯐꯤꯁꯔ ꯌꯥꯝꯅ ꯌꯥꯎꯔꯤ꯫ ꯉꯥꯎꯁꯤꯟ ꯐꯩꯖꯤꯟꯅꯕ ꯑꯃꯠꯇ ꯌꯥꯎꯕ ꯅꯠꯇꯦ꯫ ꯕꯕꯥꯒꯤ ꯃꯔꯨꯞ ꯃꯄꯥꯡꯒꯤꯅꯦ ꯃꯔꯤꯁꯨ ꯇꯠꯅꯗꯅꯕ ꯇꯧꯁꯤꯅꯦ ꯅꯪꯕꯣ꯫
Laimana saurapna hꯧꯒꯠꯂꯒ nakanda ꯂꯩꯊꯣꯛꯂꯒ Ima, matamse yamna watlibani ko yum panba yakiroi punsigi leminagadaba midubu kanano karino haibasu khangdana noina pame haiduna hekta thajanaba hotnaribadubu kaigino aigisune aningba apamba haiba male asi hairaga phamungda janglaga laikhre mamasu machagi matau aduda karimata hairamda hawgotuna thaba ingkhang losinaba haiduna thokre tanja aduda mairabana phone toksilakhlami leimasu wa ngangbada inung nungaita ituk-tuk ngang matau adu khangmaduna mairabasu hinjin hungjalaklami leimanasu wa khudingmak amata chithada tamche mairabana mapukningda fana nungaitaba leirabasu pumnamak hajillaga maithongda momo noklaga adugibu nungaitadana tawridubu kaigini yarese kaigini nangbu fahaningdana tawrini farese karimta khanganu imada phajana haibada yarakaniye asi hairaga mapukningbu themjinbiri asumna ngaihak wari sanaduna phone adusu thamkre phone adu thamkraba matungda mairaba tuminna unglaga famduna lei mahaki wakhalda asumna khalaklame nungsiba haibase aina puningba maikaida pu yaba nate nungai yaifaba haibasisu pamdaba kana leibage aina leiba punsi mahing aigi haibada asonbi imasi natana kana leiteko hoi aigi nakta leirasu karisu nungai oiraro asomna ngaihak leiraba matung mairabagi mamana kaurakduna thabak ama chatnaba hairaklami mairabasu mamana hairakliba thabak adu adumak wakhal nungaita chatki leimana wakhal tawna mahak outside lairik makha tamurage yumdagi paisa khara lauthoklaga mairabagi yum sananaba paisa tungshinnaba haiduna hayengwai surprise oina pige haiduna chap yumna khallaga leire numidangi matamni mama mapana thabak chatluraga halakpa tanja adu yenglaga leimana ima ai master tawbase Delhi da oina tawrage metnasu singnaba asi haiduna mamada haijili mapanasu karisu khaluda phaine adudi ichana phai haibado chatlo ichana pambado ipaye paisagidi ai leiri sidi kepta khalu ipa leiri ko ipana hingibase ichagi ngausinabadi yade koibe ma leimasu yamna harauna karigumba posak ama yamna wana hotnajaraga hanglakpagi harauba nungaiba adu phauраklami numit ama leimana mairabada unasi haiduna makhoini mafam amada thengnei thamoi sengna nungsinaba oibana karisu koinade numittusu nong tasilakpana mafam jaga amada punna tasilaga haminai nong khakpa lawa marak aduda leimasu kibu khangboy mairabagi manakta changsinduna napsilli mairabana leimada nungsina yengaga khangbro kiriraba ai leisidi kai kidoino asi haiduna nokfe tawraga leimabu konsinbi leimana nang engondagidi lapna chatkinako matam pungnamakta aigi nakta lingdana tumak leibi karigumba atopa nupiga khangnaba tawramladine aidi yarma haisini ai lairik makha tambase outside tawdoba male ado aina chakrasu nang phasnadi leiramuko ai bhalakpadi ngairam mairabanasu thamoi sengna leimabu nungsirubana hoi haiduna makhoi ani ngihak wari sanai mairabasu karimata khaluda Facebook adu leimada payo haiduna pirami makhoi ani sum tawduna yumda hanaraklami leimasu numidang wairam matam aduda phamungda ngaihaktang hipke haiduna hipthai phamungda hiplaba matam asida phone yenglingaida messenger da nupi amana hana phajana khangnarabagi matawgum warido horen phajana sanarasi haiduna message ta iraga tharaklami leimana karisu khantharuba tawda asawbana mamang tharaga mairabada phone tawraklami
ꯑꯀꯟꯕ ꯈꯣꯟꯐꯝ ꯑꯃꯒ ꯂꯣꯏꯅꯔꯒ ꯃꯩꯔꯥꯕꯗ ꯂꯩꯃꯅ ꯐꯣꯟ ꯇꯧꯁꯤꯜꯂꯛꯄ ꯑꯗꯨꯗ ꯃꯩꯔꯥꯕꯁꯨ ꯄꯥꯏꯈꯠꯂꯝꯃꯤ꯫ ꯍꯣꯏ ꯃꯥꯏ ꯍꯥꯏꯕ ꯅꯪꯗ꯭ꯔꯤꯉꯩ ꯂꯩꯃꯅ ꯁꯥꯎꯅ "ꯑꯁꯨꯛ ꯀꯨꯏꯅ ꯅꯪꯕꯨ ꯅꯤꯡꯖꯔꯛꯄ ꯁꯛ ꯐꯥꯎꯕ ꯈꯪꯅꯗ ꯅꯪꯒꯤꯗꯃꯛ ꯑꯩꯅ ꯂꯦꯞꯂꯤꯕꯁꯦ ꯀꯔꯤꯁꯨ ꯈꯜꯂꯨꯕ ꯇꯧꯗ ꯅꯨꯄꯤ ꯑꯇꯣꯞꯄꯒ ꯄꯥꯎ ꯐꯥꯎꯅꯔꯤꯕ ꯅꯠꯇ꯭ꯔꯥ?" ꯑꯁꯤ ꯍꯥꯏꯔꯒ ꯃꯩꯔꯥꯕꯅ ꯋꯥ ꯉꯥꯡꯕ ꯅꯪꯗ ꯐꯣꯟ ꯑꯗꯨ ꯄꯠ ꯂꯥꯎꯅ ꯀꯛꯊꯠꯂꯝꯃꯤ꯫ ꯁꯤꯝ ꯑꯗꯨꯁꯨ ꯂꯧꯊꯣꯛꯂꯒ ꯂꯪꯊꯣꯛꯈ꯭ꯔꯦ꯫ ꯃꯩꯔꯥꯕꯁꯨ ꯅꯨꯃꯤꯠꯇꯨꯃ ꯐꯣꯟ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯁꯤꯜꯂꯤ꯫ ꯁ꯭ꯋꯤꯆ ꯑꯣꯐ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯦ꯫ ꯃꯄꯨꯛꯅꯤꯡꯗ ꯀꯔꯤꯁꯨ ꯂꯩꯇꯕ ꯋꯥꯐꯝ ꯑꯃꯈꯛ ꯏꯃꯥꯟꯅꯕꯤ ꯑꯃꯈꯛꯅ ꯃꯦꯁꯦꯖ ꯊꯥꯔꯛꯄꯒꯤ "ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯋꯥꯔꯧꯔꯤꯕꯀꯣ ꯑꯁꯤ ꯌꯧꯅ ꯇꯧꯕ ꯉꯝꯂꯤꯕ?" ꯑꯁꯨꯝꯅ ꯈꯜꯂꯛꯂꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯃ ꯄꯣꯊꯥꯕ ꯌꯥꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯩꯔꯥꯕꯁꯨ ꯐꯣꯟ ꯇꯧꯕꯗꯤ ꯂꯦꯞꯂꯝꯗꯦ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯈꯨꯗꯛꯇ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠ ꯀꯛꯂꯒ ꯗꯦꯜꯂꯤ ꯇꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯝꯅꯕ ꯍꯥꯏꯗꯨꯅ ꯂꯩꯃ ꯆꯠꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯃꯩꯔꯥꯕꯒꯤ ꯃꯃꯥꯅ ꯆꯥꯛ ꯆꯥꯔꯁꯤ ꯍꯥꯏꯕ ꯐꯥꯎꯕ ꯌꯥꯗ꯭ꯔꯦ꯫ ꯃꯃꯥꯅ ꯄꯥꯈꯠꯇꯨꯅ ꯃꯩꯔꯥꯕꯒ ꯂꯨꯅ ꯇꯤꯟꯅꯖꯕ ꯃꯃꯥꯟꯅꯕ ꯁꯨꯔꯁꯄꯨ ꯀꯧꯗꯨꯅ ꯋꯥꯔꯤ ꯁꯥꯅꯍꯜꯂꯤ꯫ ꯁꯨꯔꯁꯁꯨ ꯂꯥꯛꯂꯗꯨꯅ ꯃꯩꯔꯥꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ "ꯏꯇꯥꯎ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ? ꯏꯃꯥꯅ ꯍꯥꯏꯕꯗ ꯅꯪ ꯆꯥꯛꯁꯨ ꯆꯥꯎ ꯌꯥꯗꯦ ꯍꯥꯏ꯫ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦꯕ?" ꯃꯩꯔꯥꯕꯅ "ꯀꯩꯁꯨ ꯇꯧꯗꯦꯗ, ꯋꯥꯈꯜꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ. ꯍꯟꯗꯛ ꯂꯩꯃꯒꯤ ꯃꯑꯣꯡꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯗ꯭ꯔꯦ." ꯁꯨꯔꯁꯅ ꯃꯈꯥ ꯇꯥꯅ "ꯑꯁ ꯀꯩꯝꯇ ꯈꯜꯂꯨꯅꯨꯁꯦ ꯌꯥꯔꯦ. ꯑꯗꯨꯒꯤꯕꯨ ꯃꯥꯁꯨ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯅꯨꯡꯉꯥꯏꯒꯗꯕ ꯂꯝꯕꯤ ꯑꯃ ꯐꯪꯒꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯅꯤ. ꯏꯇꯥꯎ, ꯅꯪꯁꯨ ꯈꯜꯂꯒ ꯌꯦꯡꯉꯣ ꯑꯝꯇ. ꯑꯋꯥꯕ ꯂꯥꯏꯔꯕ ꯍꯥꯏꯕꯁꯤꯕꯨ ꯀꯅꯥꯅ ꯄꯥꯝꯕꯒꯦ? ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯆꯥꯁꯤꯡꯕꯨ ꯅꯨꯡꯉꯥꯏꯅ ꯂꯩꯍꯟꯅꯤꯡꯗꯕ ꯀꯅꯥꯕꯨ ꯂꯩꯕꯒꯦ? ꯄꯨꯝꯅꯃꯛ ꯐꯪꯈ꯭ꯔꯁꯤꯅꯤ. ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯅꯕ ꯀꯟꯅ ꯍꯣꯠꯅꯁꯤ. ꯃꯥꯒꯨꯝꯕꯤ ꯃꯌꯥꯝ ꯑꯃ ꯂꯥꯛꯈꯤꯅꯤ." ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯃꯔꯨꯞ ꯃꯩꯔꯥꯕꯕꯨ ꯊꯦꯝꯖꯤꯟꯕꯤ ꯃꯩꯔꯥꯕꯅ ꯃꯥꯒꯤ ꯃꯑꯣꯡꯁꯦ ꯂꯥꯞꯊꯣꯛꯂꯒꯦ ꯈꯟꯅ ꯂꯥꯞꯊꯣꯛꯄ ꯃꯥꯜꯂꯤ꯫ ꯑꯗꯨꯒ ꯑꯩꯅ ꯀꯔꯤꯒꯤ ꯂꯥꯞꯊꯣꯛꯄ ꯉꯝꯗ꯭ꯔꯤꯅꯣ? ꯑꯩ ꯈꯪꯗ꯭ꯔꯦꯗ. ꯃꯁꯤ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕꯒꯤ ꯅꯠꯇꯕ꯭ꯔꯥ? ꯃꯥꯅꯗꯤ ꯑꯩꯕꯨ ꯀꯥꯎꯈ꯭ꯔꯅꯤꯀꯣ? ꯑꯩꯕꯨ ꯀꯥꯎꯔꯝꯂꯅꯤꯀꯣ? ꯅꯨꯡꯁꯤꯕꯅꯤ ꯃꯇꯝꯗꯣ, ꯀꯥꯎꯕ ꯉꯝꯂꯔꯣꯏꯗꯕ ꯊꯧꯗꯣꯛꯀꯌꯥ, ꯃꯥꯒ ꯑꯩꯒꯒꯤ ꯋꯥꯔꯤ ꯀꯌꯥꯗꯨꯅ ꯅꯨꯡꯁꯤꯕꯒꯤ ꯃꯪꯂꯥꯟ ꯑꯃꯗꯤ ꯑꯣꯏꯈꯤꯕꯅꯤꯀꯣ꯫ ꯑꯁ ꯌꯥꯔꯤꯕ ꯏꯇꯥꯎ ꯇꯣꯛꯂꯣ. ꯍꯜꯂꯛꯂꯔꯣꯏꯗꯕꯗꯨꯕꯨ ꯑꯗꯨꯃꯛ ꯈꯟꯗꯨꯅ ꯂꯩꯔꯦ ꯅꯪꯁꯤꯗꯤ. ꯌꯥꯔꯤꯁꯤ. ꯍꯜꯂꯛꯂꯔꯣꯏ ꯍꯥꯏꯕꯗꯨꯗꯤ ꯈꯪꯉꯦ ꯑꯩꯁꯨ. ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯂꯔꯣꯏ ꯍꯥꯏꯕꯗꯨꯁꯨ ꯈꯪꯉꯦ. ꯑꯗꯨꯕꯨ ꯃꯥꯕꯨ ꯅꯨꯡꯁꯤꯔꯨꯕꯒꯤ ꯂꯥꯞꯊꯣꯛꯄ ꯉꯝꯗꯕꯁꯤꯅ ꯍꯦꯟꯅ ꯋꯥꯍꯜꯂꯤ. ꯑꯩꯁꯨ ꯀꯥꯎꯊꯣꯛꯄ ꯉꯝꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ. ꯀꯥꯎꯊꯣꯛꯄ ꯍꯥꯏꯕꯁꯤꯗꯤ ꯁꯨꯡꯉꯝ ꯉꯝꯗꯦ ꯏꯇꯥꯎ." ꯑꯁꯣꯝꯗꯅ ꯂꯩꯃꯁꯨ ꯇꯧꯐꯝ ꯈꯪꯗ ꯃꯄꯨꯛꯅꯤꯡꯗ ꯋꯥꯔꯧꯅ ꯑꯆꯤꯛꯄ ꯃꯐꯝ ꯑꯃꯗ ꯐꯝꯂꯒ ꯋꯥꯈꯜꯗ ꯈꯟꯖꯩ꯫ ꯏꯃꯥ ꯏꯄꯥꯅ ꯅꯨꯡꯁꯤꯕ ꯑꯁꯥ ꯑꯃꯒ ꯂꯣꯏꯅꯅ ꯍꯤꯡꯅꯅꯕ ꯍꯥꯏꯗꯨꯅ ꯀꯟꯅ ꯇꯛꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯕꯨ ꯑꯩꯁꯨ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃꯗꯤ ꯑꯣꯏꯅꯕ ꯇꯧꯔꯤꯗꯅ. ꯑꯩꯁꯨ ꯅꯣꯡꯃꯗꯤ ꯃꯇꯤꯛ ꯆꯥꯕ ꯃꯇꯝꯗ ꯏꯃꯥ ꯏꯄꯥꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯁꯦ ꯂꯥꯜꯂꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯎꯠꯀꯅꯤ. ꯑꯩꯁꯨ ꯅꯣꯡꯃꯗꯤ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ. ꯏꯃꯥ ꯏꯄꯥꯒꯤ ꯋꯥꯈꯜꯁꯦ ꯁꯣꯏꯗꯅ ꯁꯦꯝꯗꯣꯛꯅꯕꯅꯤ. ꯈꯪꯗ꯭ꯔꯦꯗ. ꯉꯁꯤꯗꯤ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤ. ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯊꯧꯗꯣꯛ ꯃꯌꯥꯝꯗ ꯅꯧꯍꯧꯅꯅ ꯅꯤꯡꯁꯤꯡꯍꯜꯂꯤ. ꯀꯥꯎꯊꯣꯛꯄ ꯉꯝꯂꯔꯣꯏꯗꯕ ꯋꯥꯔꯤ ꯀꯌꯥꯝꯗꯨꯅ ꯃꯤꯃꯥꯡꯁꯤꯗ ꯎꯠꯂꯛꯂꯤ. ꯑꯗꯨꯕꯨ ꯃꯤ ꯑꯃꯒꯤ ꯃꯐꯝꯗꯁꯨ ꯀꯥꯏꯒꯦ ꯈꯜꯂꯨꯗꯦ. ꯀꯥꯏꯁꯨ ꯀꯥꯏꯔꯣꯏ. ꯀꯅꯥ ꯑꯃꯒꯤ ꯃꯐꯝꯗꯁꯨ ꯌꯦꯠꯀꯦ ꯍꯥꯏꯅ ꯈꯟꯗꯦ. ꯑꯩ ꯑꯃꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯑꯋꯥꯕ ꯄꯤꯕꯁꯨ ꯑꯩ ꯄꯥꯝꯗꯦ. ꯑꯗꯨꯕꯨ ꯑꯩꯅ ꯂꯩꯖꯕ ꯄꯨꯝꯕꯗꯤ ꯂꯣꯏꯅ ꯁꯦꯌꯔ ꯇꯧꯈꯤꯕ ꯉꯥꯛꯇꯅꯤꯀꯣ. ꯑꯗꯨꯕꯨ ꯃꯥꯅꯗꯤ ꯀꯔꯤꯁꯨ ꯈꯪꯕꯤꯔꯝꯗ꯭ꯔꯦ. ꯑꯩ ꯀꯩꯁꯨ ꯋꯥꯔꯧꯗꯦꯗ. ꯐꯔꯦ, ꯃꯥꯁꯨ ꯃꯥꯒꯤ ꯂꯝꯕꯤ ꯑꯃ ꯌꯦꯡꯖꯈ꯭ꯔꯁꯅꯨ. ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩꯕꯨ ꯉꯥꯏꯔꯝꯁꯅꯨ.
Asi haraduna laimasu laik kana hotnari. Mairabasu chuichok adum laiba aduda fare. Masu aiga wari sanamindabana inaksidagi lapna chatkrabana. Aiga pau phaunararoi haibagidama phone su off thamkhrabana ko. Magi number save tawriba yauriba asisu ai laukthokrake. Asi hairaga sim adusu laukthokre aduga sim anouba ama lauraga hapchili mapukning fazinduna yetlaroi haina sonjay. Numit kharani lairaga mairabagi mamanabadu kauraga ibungo nangi marupse chau thau haiba sukya yadre ni nangbo nangna kharamta themjin biuse yaraga dine nupi amata silaga luhongnaba tawrasi kaidawbage nangi marupki mawongse ima ubadane ai asi hairaga mairabagi mama adu kapthoraklami surasu hoi haiduna adumak thoraklami asumna tha khara haukhre mairabagi wakhal nungainabani haiduna mamanabana koiba marakta puthokpiduna phajaba mafamda kasu chatli karigumba kanda mairabana leimagi wakhanda ungduna leiba kandasu itaw kaita khalurunu kadawrage madi nang hundolamnaga ngamlani haiduna chatkhraban matam asuk koibase suichok tawraga paw ama phaw pharakta leiba ngamlibase nang wakhandi khara tawko kawthokro kaidawrage nangi matawse imasu pakhale imasu yamna wazarabani yum panaba tawrasi taw nang yade hainadi tawrano imasu sole thabak akanba amasu suba ngamde adoi taw nupi ama leire nangonde yamna ngauzaba magi thamoisu thugaige haina khanganu nangna warido adumaina manasu wana khanglamgani asumna mamanabana asum taksilakpana mairabagi thamoidasu ahongba ama laklami mairabagi wakhalda aina wariba asigu mi atopada wahalaroi itawna hariba nupiduna aibu thamoi sengna nungsiba oiradi farida adudi phanaba nangna ngamsilo ai yarage asi hainaraduna makhoi ani yumda halaknarami mataodasu harau harauna yumda halaklaga warol kudingma mamada tamjai luhongnaba matam leprasi haiduna hainare asumna numit kharani haukhre hainakiba matam yauraduna mairabasu luhongba numit haibadu oire luhongbagi numidang aduda chak chaba loinaraga magi kada changnakre mairabasu magi kada changlaklami phamungda angangba sut tawduna phamliba Jessica gi manakta changsili Jessica su hawatuna khudai adu lauktholaga mairabada bisili mairabana Jessica gi manaka changsinduna Jessica nang saudi sawan imanaba mayam punbana glass amadi thalai ado nang aibu nungsiba nupa natagum ikai hanglaklami Jessica na Tamaira aidi Tamaira babu thamoising nungsiye nangidamak aina tawba ngamloidaba karisu laite nangna aigidi pumnamakni aina nangbu khanjarakpase kuire Tamairabana karisu khangbikhide adubu Tamairaba nang aibudi miraibigano punsi chupa nangi tung injage asi hairaga mairabagi lengjomda ngathai mairabasu Jessica da nungsina yenglaga mabu konsinbi amana amagi thamoigi umduna leiramba paudam kaya adu amakpa matayauda nungsi chingdotnei matam khara leiraba matamda machanupa amasu phangjare chahi khara haukhre nongma mairabagi machanupa punsibabu pamdaga chingmairongi bisalda pochei leinaba haiduna laklami matamdu leimasu yumda laklaga pochei khara leiruge khaladuna laklami angangsinggi firol yolaga leiriba aduda laklami hek changlakpaga mairabana angang makhut samlaga chatpadu leimana hek urami Jessica na punsiba sida lao nangi puri sida leire chabrenge lao Jessica na kauba adu taraduna mairabasu machanupa punsibabu pamduna Jessica gi manakta laklami
ꯂꯩ ꯃꯆꯨ ꯃꯩꯔꯥꯕꯅ ꯂꯩꯊꯣꯔꯛꯄ ꯑꯗꯨꯗ ꯃꯔꯨꯝ ꯑꯃꯗ ꯂꯩꯁꯤꯟꯗꯨꯅ ꯂꯩ꯫ ꯃꯩꯔꯥꯕꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯩ ꯃꯆꯨ ꯄꯣꯠꯆꯩ ꯑꯃꯠꯇ ꯂꯩꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯄꯦꯟꯅ ꯀꯞꯆꯗꯨꯅ ꯃꯥꯅ ꯇꯣꯡꯂꯛꯄ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯌꯨꯝ ꯇꯥꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯩꯔꯥꯕꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯃꯆꯥ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤꯒ ꯂꯣꯏꯅꯅ ꯍꯜꯂꯛꯂꯦ꯫ ꯑꯃꯕꯨ ꯑꯣꯏꯔꯁꯨ ꯑꯃꯕꯨ ꯑꯣꯏꯔꯕꯁꯨ ꯑꯩꯒꯤ ꯃꯣꯠꯇ ꯐꯅ ꯁꯥꯎꯔꯕꯁꯨ ꯐꯅꯌꯥꯝ ꯈꯠꯅꯔꯕꯁꯨ ꯀꯅꯥꯒꯨꯝꯕꯤ ꯑꯃꯒꯤ ꯃꯐꯝꯗ ꯑꯣꯏꯗꯕ ꯅꯨꯡꯁꯤꯕꯗꯤ ꯇꯧꯕꯤꯒꯅꯨ꯫ ꯀꯅꯥꯒꯨꯝꯕꯒꯤ ꯊꯃꯣꯏ ꯀꯥꯏꯈꯤꯕꯁꯨ ꯌꯥꯏ꯫ ꯅꯨꯡꯁꯤꯕꯒꯤ ꯃꯩꯆꯥꯛ ꯄꯨꯕ ꯌꯥꯝꯅ ꯋꯥꯕꯅꯤ꯫